Nagaland-gi Governor Ravi-na Republic Day nummitta fongdokhiba wafamsing Naga Intellectual Forum (NIF) na akanba mawongda yaningdaba fongdorakle. New Delhi da vest tauba forum asigi Information and Publicity Cell gi chairol amada Ravi-na fongdokliba wafamsing asi Nagaland-gi Governor oinara natraga Naga Pistoki Interlocutor ama oinara haibasi chamamnaba pokhalle. Nagasing asi masani yana natraga namduna India gi saruk ama oiramde amasung Nagaland asi English singamaga chamapan humfumdoidagi India gi history gi saruk amada semkibani hairi. Miyam na khanba Nagaland gi government asi constitution gi makhada Nagaland miyam gi interest ta thabak taubani haibasi governor ama oina khangpham thoki. Development, Law and Order amasung Public Welfare gi thabak singdi mahakna yengsinbagi mahutta General Appeal oina taurambana hena afava oigani. Democracy wafam pankhiba adu tangai fadrabadi thamoi sengdaba democracy adu transparency ama oigani hairi. Ravi-na fongdokhiba wafam adu appeal tawbagi mahutta kihanba oina thokle. Langi oiba phibamgi masing hengalakpa kayarak hana ceasefire ground rules sing thugaiba India gi military forcing amadi intelligence department na lotna chathariba tamthiriba thawong sing asiga mahakna fongdokhiba wafam sing asi mari leinagani hairi. Haukiba January 13 ta mahakna Nagaland State Assembly da Santi gi wari asi mai pakna loisille amasung karigumba political group khudingmakna punna chatminadaba tarabadi Nagasingi achauba khudong chaba ama mangjaragani haiki. Santi wari adu mai pakna loisinba oiragadi masida khud changragadi Nagasingi mangjabagi wafam lairoi matang asida wari sanariba nakal animakta amana amagi hak ikai khomnaduna sakti uthoknaba tawroidabani haina su Naga Intellectual Forum (NIF) ki chairol asina makhatana hairi.